ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯏꯃꯥꯒꯤ ꯆꯥꯛꯈꯨꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯣꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯁꯤꯗ ꯅꯝꯕꯤꯌꯨ, ꯑꯗꯨꯒ ꯑꯃꯨꯛ ꯕꯦꯜ ꯑꯃ ꯊꯣꯛꯂꯛꯄꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯌꯨ, ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯜ ꯍꯥꯏꯅ ꯊꯥꯔꯤꯕ ꯕꯦꯜꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯌꯨ꯫ ꯃꯁꯤꯗ ꯅꯝꯕꯤꯔꯒꯗꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣꯝꯗ ꯌꯥꯝ ꯐꯥꯔꯁ ꯑꯣꯏꯅ ꯐꯪꯒꯅꯤ꯫ ꯑꯩ ꯉꯁꯤ ꯍꯩꯀꯨꯗꯒꯤ ꯁꯦꯝꯕ ꯌꯥꯝ ꯍꯥꯎꯔꯕ ꯑꯆꯥꯄꯣꯠ ꯃꯈꯜ, ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕ, ꯆꯥꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯍꯩꯀꯨꯒꯤ ꯑꯊꯨꯝꯕ ꯑꯆꯥꯔ ꯑꯃ ꯁꯦꯝꯖꯔꯤ꯫ ꯀꯦꯟꯗꯤ ꯑꯣꯏꯅ ꯁꯦꯝꯃꯒꯁꯨ ꯊꯝꯕꯤꯔꯕꯁꯨ ꯌꯥꯏ꯫ ꯁꯨꯝꯕ ꯐꯠꯇꯕ ꯍꯩꯀꯨꯁꯦ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯑꯩꯅ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯂꯧꯖꯔꯦ ꯍꯩꯀꯨꯁꯦ, ꯑꯗ ꯐꯠꯇ ꯌꯦꯡꯉꯒ ꯇꯧꯕꯤꯌꯨ꯫ ꯑꯗꯣ ꯃꯁꯤ ꯐꯖꯅ ꯍꯧꯖꯤꯛ ꯆꯥꯝꯊꯣꯛꯑꯅꯤ꯫ ꯀꯣꯟ ꯑꯃꯗ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦ ꯏꯁꯤꯡꯗ, ꯑꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯁꯤ꯫ ꯆꯥꯝꯊꯣꯛꯄ ꯃꯇꯝꯗ ꯃꯁꯤ ꯐꯖꯅ ꯅꯩꯔꯒ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯌꯨ, ꯃꯊꯛꯇ ꯐꯠꯇꯕ ꯅꯞꯄꯝꯃꯁꯨ ꯀꯣꯛꯅꯅꯕ꯫ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯒ꯭ꯌꯥꯁꯇ ꯈꯥꯡ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯂꯧꯔꯦ, ꯑꯗꯣ ꯃꯁꯤꯗ ꯍꯩꯀꯨꯁꯦ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯃꯁꯤ ꯍꯥꯟꯅ ꯐꯨꯠꯀꯅꯤ, ꯍꯩꯀꯨꯁꯦ ꯍꯥꯟꯅ ꯃꯨꯜꯍꯟꯁꯤ꯫ ꯑꯩꯅ ꯃꯤꯅꯤꯠ 5 ꯃꯨꯛꯀꯤ ꯆꯥꯡ ꯐꯨꯠꯂꯕ ꯃꯇꯨꯡ ꯍꯩꯀꯨꯁꯦ ꯃꯨꯜꯂꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯃꯈꯨꯝꯁꯦ ꯍꯥꯡꯇꯣꯛꯆꯔꯦ꯫ ꯑꯗꯣ ꯀꯨꯀꯔꯗ ꯑꯣꯏꯅ ꯑꯃꯨꯛ ꯑꯅꯤꯔꯛꯇꯪ ꯀꯥꯝꯕꯤꯔꯕꯁꯨ ꯌꯥꯏꯀꯣ, ꯑꯗꯨꯝ ꯊꯨꯅ ꯃꯨꯟꯒꯅꯤ꯫ ꯑꯗꯣ ꯑꯩꯅ ꯃꯁꯦ ꯏꯪꯍꯜꯂꯅꯤ, ꯍꯧꯖꯤꯛꯁꯦ ꯂꯧꯊꯖꯔꯦ꯫ ꯑꯗꯣ ꯑꯩꯅ ꯃꯁꯦ ꯌꯥꯝ ꯁꯥꯔꯤ ꯍꯧꯖꯤꯛꯁꯦ, ꯀꯣꯟ ꯑꯃꯗ ꯈꯥꯏꯗꯣꯛꯆꯔꯦ꯫ ꯑꯗꯨꯒ ꯐꯨꯠꯈꯤꯕꯒꯤ ꯃꯍꯤꯁꯤꯁꯨ ꯑꯗꯣꯝꯅ ꯍꯣꯔꯦꯟ ꯍꯩꯀꯨꯁꯦ ꯇꯛꯈꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯍꯥꯞꯀꯅꯤ, ꯑꯗꯩ ꯀꯣꯟꯅ ꯊꯛꯅꯕ ꯑꯣꯏꯅ ꯁ꯭ꯇꯣꯔ ꯇꯧꯔ ꯊꯝꯕꯤꯔꯁꯨ ꯌꯥꯏ꯫ ꯃꯔꯨꯁꯦ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯔꯨꯁꯦ ꯐꯖꯅ ꯂꯧꯊꯣꯛꯄꯤꯔꯣ꯫ ꯍꯩꯀꯨꯗ ꯀꯦꯜꯁꯤꯌꯝ, ꯑꯥꯏꯔꯟ ꯑꯃꯁꯨꯡ ꯚꯤꯇꯥꯃꯤꯟ ꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯏ꯫ ꯃꯁꯤ ꯆꯥꯕꯁꯤꯅ ꯁ꯭ꯀꯤꯟ ꯐꯍꯜꯂꯤ ꯑꯃꯗꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯁꯤꯁꯇꯦꯝꯗ ꯌꯥꯝ ꯐꯒꯠꯍꯜꯂꯤ, ꯆꯥꯕ ꯇꯨꯝꯍꯜꯂꯤ꯫ ꯒ꯭ꯔꯥꯏꯟꯗꯔ ꯑꯃꯗ ꯍꯥꯞꯄꯁꯤ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯒ꯭ꯔꯥꯏꯟꯗꯔꯒꯤ ꯖꯥꯔ ꯑꯃꯗ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤꯁꯦ ꯑꯆꯧꯕ ꯒ꯭ꯔꯥꯏꯟꯗꯔꯒꯤ ꯖꯥꯔꯗꯨꯅꯤ꯫ ꯑꯗꯣ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯍꯩꯀꯨꯒꯤ ꯃꯍꯤꯗꯣ ꯐꯨꯠꯄꯗ ꯂꯦꯝꯈꯤꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯍꯥꯞꯁꯤ, ꯇꯛꯈꯥꯏꯕꯗ ꯅꯨꯡꯉꯥꯏꯅꯕ꯫ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯁꯦ ꯇꯛꯈꯥꯏꯖꯔꯦ꯫ ꯇꯛꯈꯥꯏꯔꯕ ꯃꯇꯨꯡ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ꯫ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯒ꯭ꯌꯥꯁꯇ ꯑꯃꯨꯛ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯆꯔꯦ꯫ ꯈꯥꯡꯁꯤꯗ ꯉꯁꯥꯏ ꯍꯩꯀꯨ ꯇꯛꯈꯥꯏꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦꯀꯣ꯫ ꯃꯁꯤ ꯐꯖꯅ ꯑꯣꯠꯂꯒ ꯑꯗꯨꯝ ꯉꯧꯒꯅꯤ꯫ ꯑꯗꯣ ꯃꯁꯤꯗ ꯑꯩꯅ ꯖꯤꯔꯥ ꯄꯥꯎꯗꯔ, ꯑꯗꯒꯤ ꯑꯖꯋꯥꯏꯟ, ꯁꯣꯞ, ꯑꯦꯂꯥꯏꯆꯤ, ꯃꯈꯣꯏꯁꯤꯡꯗꯤ ꯐꯖꯅ ꯇꯛꯈꯥꯏꯔꯕ ꯃꯇꯨꯡ ꯄꯥꯎꯗꯔꯗꯨꯅꯤ ꯑꯩꯅ ꯍꯥꯞꯆꯔꯤꯕꯁꯦ꯫ ꯑꯗꯣ ꯃꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯉꯧꯁꯤ꯫ ꯁꯤꯗ ꯑꯩꯅ ꯊꯥꯛꯂꯤꯕꯁꯤ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔꯗꯨꯅꯤ꯫ ꯃꯁꯤ ꯑꯃꯨꯛ ꯄꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯡꯗꯨꯗꯤ ꯑꯗꯨꯝ ꯌꯦꯡꯉꯒ ꯊꯥꯛꯄꯤꯌꯨ, ꯑꯗꯣꯝꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯏꯕꯗꯨꯗꯤ꯫ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯁꯦꯗꯥ ꯅꯃꯛ ꯁꯦꯗꯥ ꯅꯃꯛꯅꯤ, ꯃꯁꯤ ꯁꯦꯗꯥ ꯅꯃꯛ ꯍꯥꯞꯄꯒꯅ ꯍꯦꯜꯂꯤ ꯍꯥꯎꯕ꯫ ꯑꯗꯣ ꯁꯤꯅ ꯅꯣꯔꯃꯦꯜ ꯆꯨꯝꯅꯒꯤ ꯊꯨꯝꯗꯨꯅꯤ, 1 ꯇꯤꯁꯄꯨꯟꯅꯤ ꯑꯩꯅ ꯊꯥꯛꯆꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯕ꯭ꯂꯦꯛ ꯁꯣꯜꯅꯤ, ꯁꯤꯅ ꯑꯃꯨꯛ ꯃꯥꯔꯀꯦꯠꯇ ꯑꯗꯨꯝ ꯐꯪꯕ ꯉꯥꯛꯇꯅꯤ ꯄꯣꯠꯁꯤꯡꯁꯦꯀꯣ꯫ ꯕ꯭ꯂꯦꯛ ꯁꯣꯜꯁꯦ ꯊꯥꯛꯑꯒꯅ ꯍꯦꯜꯂꯤ ꯍꯥꯎꯕ꯫ ꯑꯗꯣ ꯐꯪꯗ꯭ꯔꯒꯗꯤ ꯕ꯭ꯂꯦꯛ ꯁꯣꯜꯒ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯊꯨꯝꯗꯨꯒꯗꯤ ꯊꯥꯛꯄꯤꯌꯨ ꯁꯣꯏꯗꯅ꯫ ꯑꯗꯨꯒ ꯑꯩꯅ ꯁꯤꯡꯁꯦ ꯈꯔ ꯄꯥꯔꯞꯅ ꯁꯣꯏꯖꯔꯒꯀꯣ ꯈꯔꯒ ꯍꯥꯞꯆꯔꯦ꯫ ꯃꯁꯤ ꯑꯃꯨꯛ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯁꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯑꯃꯨꯛ ꯍꯥꯞꯄꯦ꯫ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯣꯏꯅ ꯇꯧꯖꯩ ꯑꯩꯅ, ꯆꯤꯅꯤ ꯑꯉꯧꯕꯗꯤ ꯈꯤꯇꯪ ꯍꯦꯜꯗꯤ ꯑꯣꯏꯕ ꯋꯥꯠꯂꯤ꯫ ꯃꯁꯤ ꯐꯖꯅ ꯃꯤꯛꯁ ꯇꯧꯁꯜꯂꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯐꯖꯅ ꯑꯣꯠꯂꯒ ꯉꯧꯈꯤꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤ ꯉꯧꯕ ꯃꯇꯝꯗ ꯑꯣꯠꯂꯒ ꯑꯗꯨꯝ ꯑꯣꯠꯄꯤꯌꯨ, ꯃꯈꯥꯁꯦ ꯀꯥꯁꯟꯗꯅꯕ꯫ ꯑꯗꯨꯒ ꯒ꯭ꯌꯥꯁꯀꯤ ꯐ꯭ꯂꯦꯝꯁꯦ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯑꯣꯏꯅ ꯇꯧꯕꯤꯌꯨ, ꯌꯥꯝ ꯃꯩ ꯀꯜꯂꯒꯗꯤ ꯀꯥꯁꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯇꯞꯅ ꯉꯧꯕꯤꯌꯨ꯫ ꯃꯁꯤ ꯉꯧꯕꯁꯦ ꯃꯇꯝꯗꯤ ꯈꯔ ꯆꯪꯉꯤ꯫ ꯑꯩꯒꯤꯁꯦ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯡꯗꯣ ꯐꯖꯅ ꯇꯨꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯦꯡꯉꯨ ꯀꯂꯔꯁꯦ ꯐꯖꯅ ꯗꯥꯔꯛ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯦ, ꯌꯥꯝ ꯐꯖꯔꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯐꯖꯅ ꯅꯪꯁꯤꯜꯂꯛꯀꯅꯦꯕꯀꯣ꯫ ꯉꯥꯏꯍꯥꯛꯇꯪꯒ ꯑꯗꯨꯝ ꯑꯣꯠꯂꯒ ꯉꯧꯈꯤꯁꯤ꯫ ꯁꯤꯗꯒꯤ ꯈꯔꯒ ꯍꯦꯟꯅ ꯀꯪꯍꯟꯈꯤꯁꯤ ꯃꯍꯤꯁꯦ ꯍꯦꯟꯅ ꯀꯪꯉꯤꯈꯩ ꯊꯝꯕꯗ ꯅꯨꯡꯉꯥꯏ꯫ ꯃꯁꯤ ꯑꯗꯨꯝ ꯑꯗꯣꯝꯅ
ꯌꯥꯝ ꯀꯨꯏꯅ ꯊꯥ 5-6 ꯁ꯭ꯇꯣꯔ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯕꯤꯕ ꯌꯥꯏ꯫ ꯑꯩꯁꯦ ꯂꯧꯊꯔꯕ ꯃꯇꯨꯡ ꯏꯪꯍꯟꯖꯔꯦ, ꯑꯗꯨꯒ ꯑꯩꯅ ꯆꯤꯅꯤ ꯄꯥꯎꯗꯔ ꯈꯔ ꯂꯧꯖꯔꯦꯀꯣ꯫ ꯆꯤꯅꯤ ꯌꯨꯝꯗ ꯂꯩꯕ ꯆꯤꯅꯤꯗꯣ ꯑꯗꯨꯝ ꯈꯔ ꯇꯛꯈꯥꯏꯕꯤꯌꯨ ꯒ꯭ꯔꯥꯏꯟꯗꯔꯗ, ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯩꯀꯨ ꯑꯉꯧꯕꯗꯣ ꯑꯆꯥꯔꯗꯣ ꯐꯖꯅ ꯕꯣꯜ ꯇꯥꯔꯒꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯖꯔꯦ꯫ ꯑꯩꯅ ꯍꯩꯀꯨꯁꯦ ꯕꯣꯜ ꯇꯥꯕ ꯃꯇꯝꯗ ꯈꯨꯠꯇ ꯊꯥꯎ ꯈꯔ ꯇꯩꯕꯤꯌꯨ, ꯔꯤꯐꯥꯏꯜꯒꯨꯝꯕ ꯈꯔ, ꯑꯗꯨꯒ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯗꯨꯒ ꯁꯤ ꯂꯩꯖꯔꯦ ꯑꯩꯒꯤꯁꯦ ꯃꯁꯦ ꯐ꯭ꯔꯦꯟ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯃꯁꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯑꯃꯤꯅꯀꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯝ ꯇꯣꯏꯕ ꯃꯇꯝꯅꯤ, ꯑꯗꯨꯅ ꯃꯁꯤ ꯊꯝꯕꯤꯌꯨ꯫ ꯑꯗꯒꯤ ꯍꯩ ꯔꯥꯁꯨ ꯆꯥꯅꯤꯡꯉꯛꯄ ꯃꯇꯝ, ꯍꯩ ꯔꯥ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯗꯅ ꯐꯪꯕ, ꯑꯗꯨꯕꯨ ꯆꯥꯗꯤ ꯆꯥꯅꯤꯡꯕ, ꯑꯗꯣ ꯃꯁꯤ ꯑꯗꯨꯝ ꯌꯨꯝꯗ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯕꯤꯕ, ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯑꯦꯅꯤ ꯇꯥꯏꯝ ꯑꯗꯨꯝ ꯆꯥꯕꯤꯕ ꯌꯥꯔꯕ ꯄꯣꯠꯅꯤ꯫ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ, ꯃꯁꯤ ꯌꯥꯝꯅ ꯍꯥꯎꯏ꯫ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ꯫